Bijing tabir khoi puno pu image TV taram na okchab galoi na Rajesh Kumar na khurumjari ngasigi maroi pauda sud leiba kuki militant sing na chatrakli bathom khuding mak khudak lep tabadi tung da tholak pa khuding su militant sing na thengnajaba tabani haina Chief Minister N Biren na phondokre nagagi yumni khangna kuki sing na mai tharamba tarai na lode tumin na khak leiroi lemna amata tharoi haina liangmai naga council Eastern Zone gi maike dagi akan walk from thamlakli Manipur Santi puraknaba Kolkata da leiba Manipuri singna wakin pham kre loinana Tamil Nadu gi Kudalur district da was ani thomjinabada mioi manga sire mapungoi pau lobirasi lamdam asira thokliba kangluki irang asina maram oiraga security kungna leiba pham singda yumai thabagi thawong chatharkliba asi kupna yengseli loinana suda leiba kuki militant singna chatharkliba thawong khudingmak khudakta leptragadi tungda tholakpa khuding su militant singna thengnajaba tabani haina Chief Minister N Biren na phondokre thokliba kangluki irang asina maram oiraga mayumakai mai thadok pibadagi lanjendaktuna khundrakpam amadi hingangi relief camp ta leiba singi phibam yengchinba chatkre Hingangda hangliba relief camp ta paumi singna hangba wahangi paukhum piraduna mahakna makhata na hai thokliba irang asi shanti hanjilakna ba angamba thak ta honari maitei miyamna su karigumba makhal amatagi amang ata thokpa yaba thabak sing tawiganu athuba matamda normalcy hanjinanaba hotnaminasi irang asina maram oiraga Mizoram da lanjenaduna leiriba maitei sing ngak senanaba amadi karigumba makhal amatagi khudong thiba thoktananaba aduga Manipur da leiriba Mizo sing su asoi angam thoktananaba Mizoram gi Chief Minister amadi maka wari sanaduna thajaba thamle maram asina Mizoram da leiriba maitei sing asoi angam yauraroi mayum makai thadoktuna relief camp sing da leiriba mio singi oina masagi permanent oiba mayum makai Laitrio Power Matam Kara Lainaba Mafam Sem Saba Haurgani Sem Saba Asi Tha Anigi Manungda Lochin Hanaba Hotnagani Langakna Hotnariba Asida Miyam support of you Loina Tungda Horokliba Mahiru Singi Amadi Helki Oiba Tabak Singda Lambi da Ayatpa Pibiganu Haina Appeal Trotli. How the fire has come in such a security zone area and how it was happened. So now I'm going to have a review meeting of the security and how it is, how it was happened and how we can prevent it in future. So this type of thing has to be stopped immediately. I appeal to mainly the Sukuki militant to stop it. Otherwise, they will face the consequences. Rashtra Sevika Samiti Guwahati Center gi Sunita Kulkarani yauna mioi manga amadi Lieutenant General retired ke Himalaya nam Manipur gi Governor Anushya Uike ngasi Rajbhavan da unakre ngasi unaba aduda makoina handaki irang da lanjenaduna tongan ba relief camp kaya da mioi kya laiba sigidamak nuaitaba phongdokhi Hairiba relief camp ta laiba sing maru oina miron bi nupi singidamak khallaga amadi minungsi loinana samkina relief camp sing da essential items sing tembang batanatana medical camp kaya sum mafam kaya da silli haibaga loinana state si mahusagi punsida hanjin hananaba hotnabada samiti na angama mateng wangani haike samiti maketi makhata na phondokibada makhogi pandamdi handaki irang sida sohalaba singbu psychological support phangan bani hainasu governor da phondokhi jun tarani bangi thodokta Manipuri ngamkhai gi damak thawaina ponta pikraba athoba sing mafamda leisu kattuna ikai khumnabagi thoram pangthokpaga loinana chinkuki narco terrorist singna mayok nabada laikhidraba athoba sing mafamda aikat laikat tambagi thoram ama pioneer education and sporting union peshu
oinam sinduna ngarang Bishnupur district ki oinam da pangtokri thorom aduda pesu gi president TS Swaran Kumar na lusingduna pesu gi thomi singa loinana amadi lamdam adugi ahlaman ima ibel amadi naha sing kayana saruk yaduna laikhidrabagi photo da laisu katuna igai kumnaba utkhi oinam kendra gi manungsanba irengbamgi maningda leiba singda khundariba aigezang tingkai kunauda kuki militant sing ni chingnaba singna ngasi nomai kapthokpa horokpadagi akoibada khundariba maite sing mi painakre ngasi numit yong bopung tranitoi taramdaida aigezangi khulak amadi awang thangba singduangda nagagi yumni khangna khangna kuki singna mai tharamba thodok taraina lode kuki singna chathariba thong adu akanba mongda condemn tawi tumina khak leiroi lemna amata tharoi haina liangmai naga council eastern zone gi maikei akan wafan thamkre yummai tharamba thodok aduga mari leinana ngasi Manipur Press Club ta pangthokhiba pawgi mifamda liangmai naga council eastern zone gi chairman Lapsan Chawang na hai mitei naga amsung kuki punna laimakhong singmangda taribani masida ngarang amsung asigi lonaba ahingda nagagi yumni khangna khangna kukina yummai tharambasida tuminna khak leiroi makhoi lemna thabagi wafam leite maitei amasung kuki gi marakta thoaningdaba thodok thokpa asida liangmai naga sing yaudana leibani adubu kuki singna chatharakliba thong asidi taraina lode haiki ngasi thokliba thodok adudi khoi na liangmai naga council na yam yaningdana kamden tawe khoi tuminna leiroi yum mai tha gi khoi lem na su tharoi khoi lengmai na council na sa khoi si tuminna leiroi habsi media ri thongda phungdok chaningni aduna hojik thokiba problem khuding mak do mutung dadi amuka akhoi naga singi yumdi maitai na oresu kuki na oresu marak ta lemin na oresu sokna ba matamda tangai phadarga iram thokraba matamda di akhoi naga gi yum sidi sokpi gnu habsi request oningi asida naga gi somu yauselga somade akhoi se communal class hagalla akhoi Manipur se phaba thokroi habsi khaning hainingi aduna punama ase government na so central government na so lairiba chini na maitai sina so kuki na so naga na so civil right nation mayam na se akoi athubada peace ma pura ngai hotna biyo habse akoi lemai naga council through the kisor appeal se thamjani pawgi pham aduda kuki singna yummai thakre haiba yumbu akhon liangmai na hai laimakhong chingmangda leiriba liangmai nagagi yum singda nagani haina se thetuna thammi masina maram oiduna irang aduda mai tharakloi haina khanduna lei maitai singna nagagi yum sokte adubu ngarang amasung ngasigi lonaba ahingda kuki singna yummai tharamba mahaki bayumbu nagagi yumni khangna khangna tumna mai tharamba asi hakchinna lowi maduda India Army sing masing tingamdana leibani makhoigi mamangda yummai thaba dasu army singna yengduna leiba asi karigino hain hangki mahakna makhata na hai thodok asida leingakna mijeng changbiu migi yum mai thaduna leifam leihandaba asida yum kai leijadraba singi mateng pangnanaba honabiu center amasung state leingakna su thokliba irang asi lochinnaba athubada honabiu haiki nem hong sing mang da leiba yum makhai si yang mai naga gi yum de yang mai naga gi yum ne si di akhoi di irang de yaw de hena ira ka tum thai adoga akhoi yum da na atop yum de su ne moina segai bi ira ka thamba se singdu hanadagi kuki gi yum ni thadraga akhoi gi yum thabi buduti khangba mi na trade khangba mi de ka su thabi reba Padmaratna English School Kaksingi Principal in charge na Thorak Pachol amagi matung ina school asigi class lakliba tangkun mathoi dagi hanagi matamda hauragani hairi Manipur thokliba kangluki irang asina maram oirga mayum makai thadoktuna lanjan khraba mahiroi singbu lemna mahai tamhangani haina Smart Universal Academy Sekmaijin Khunau Kakching District Makai dagi khangalakli ngasi school asida pangthokpa pamui singa unaba amada school asigi management committee gi secretary Konthojam Kiran Nahai tangdu laitadaba fibam asina maram oirga lanjena duna mahai masing tamba fangdraba pre nursery dagi class 12 science da kumjali singani kulumdoi kunmari gi oina lemna mahai tamhanbagi khudong saba asi pijak gadabani akupa marol school asida lakpiduna khangbiu haina su phongdokki
अमरोबदा मणिपुर थोकलिबा कांगलुप की इरांग असि अथु मतमदा तंगदु लेताबा पुरकनबा मणिपुर लेंगाकना अमदी इंडिया लेंगाकना सिनबियु हाइनसु पुनिंग सिंगसिलकली ngasiगी पाउमिसिंग उनबा अदुदा स्कूल असगी प्रिंसिपल डॉक्टर मयंगबम पिसक अमदी ओजा सिंगसु सरुक याखी हौजे हौजे थोइबा इरांग असिदा लांजेनरतुना अमदी लिलिप केमदा लैरिबा तुंगी जुम्बी ओइबा याबा छात्र छात्री सिंह सिदा कोगी स्मार्ट यूनिवर्सिटी एकेडमी ना प्री नर्सरी दैना क्लास 12 फावगी सलिबा सही से अखोई फ्री दा लाइक तमहनबगी खुदोंग जाबदो अखोई स्मार्ट यूनिवर्सिटी एकेडमी की सेक्रेटरी अमा ओइना कोई नन टीचिंग अदि टीचिंग स्टाफ सिंगना कोई खुदोंग जाबदो पिजरी मणिपुर कांगलुप अनिगी मरक्ता थोकलिबा खना चैनबा असि तोकलगा अखोई मसेलगी मरक्ता अफबा लंबीरोमदा वारिवताई सानदुना अमतो ओइना तंगदु लैताना लैमिननबा अदु पामजई हाइना रूरल एजुकेशन एंड एक्शन फॉर सेंस मणिपुर रिचेम के चेयरमैन एम मोजेस मरिंगना तंगदु लैताबा पुरकनबगी पाउजे पिरकली रूरल एजुकेशन एंड एक्शन फॉर सेंस मणिपुर रिचेम नुंगोरो टेक्नोपोल डिस्ट्रिक्ट ना एक्शन एड एसोसिएशन ऑफ इंडिया नॉर्थ ईस्ट रीजन की टेंगबांग लोइना तोंगान तोंगान बाफम सिंगदगी लाजेनर तुना कक्टिंग अमसुंग वांगजिंगदा हांगबा रिलीफ कैंप सिंगदा लैब सिंगदा नोमगी चंद्रबा याद्रबा पोलम सिंह टेंगबांग पीबग लोइना रिसेम के चेयरमैन एम मोजेस मरिंगना फोंदोखिबनी कमिटी फॉर पीस एंड हार्मनी हेड ऑफिस कक्सिंग हायर सेकेंडरी स्कूल दा हांगलिबा रिलीफ कैंप ता टेंगबांग पीरदुना एम मोजेस मरिंगना मखातारदुना हाई अखोई मरिंग कांगलुप असि कनागिसु मिचंग हाइबलेते मणिपुर कांगलुप अनिगी मरक्ता थोकलिबा खना चैनबा मिसी मिना थोक हनबा असे वखल यामना नुंगाइजदे अमसुंग पेंजदे मतम क्यागी ममांगदगी लैमिनरलबा अखोइगी मरक्ता वखल तानदबा लैरबसु पुन्ना फामिनदुना वारी सानदुना इंथा तपथबा अमसुंग नुंसी सानबा मणिपुर अमा पुरकननबा होटनामिनसरी नाकल अनिमक्ता चत्तुना वारीवताई सानदुना नुंगमै कामदननबा अमसुंग युम्मै थाबा तोकननबा हाइजबा हाइबा असि अखोइगी इथौ ओइगनी खली सेंटर अमसुंग स्टेट की लेंगाकनसु नाकल अनिमक पुन्ना फामिनदुना तंगदु लैताबा पुबिरकनबा सिनबिबगी मथौ ताई मसिदा वारेप लौगदरिबा कांगलुप अनिमकदा वखल ताबगी मथौ ताई फोंदोखी अमरोमदा कमिटी फॉर पीस एंड सोशल हार्मनी हेड ऑफिस कक्सिंग हांगलिबा रिलीफ कैंप ता ngasisu tongan batlub sing na mateng panglakre ngasi mateng panglakib sing adudi Romi Bags Industry Terra Takil amadi All Manipur Footwear Development Association Terra Lokram lerki makai dagi school bag uniform brand code na sing bakaya amadi Taiwan da leriba Manipuri sing na Huggies sanitary pad serve na sing bakaya piramki KMC Group Sagolban gi Mioy Singh Jumnam Anil N Dhana Prakash M Nauba TSG10 M Hammerjit nang ngasi Bisnupur District ki Lemram SC Girls Hostel da hangliba relief camp ta leiba angang singi darkar oiba notebook pen t-shirt moza furit inner garments amadi kudaina singba polam sing mateng pangkre Zana Helping Group Porongpat na mamang thagi tang mari dagi Manipur ge tongan bangfam singda hangliba relief camp singa leptana sathrak liba tengbangi polam sing yentho pugi saruk ama oina ngasisu Imphal iski manung hanjinba mafam singda hangliba relief camp singda koin satuna chan thakna ba mana masingi polam sing angang singi sanapot amadi hidak lang thakna sing bakaya mateng pangkre hari ba mateng pangkiba relief camp sing adudi kaibi haikak mapal Ringo Club Taret Kul The New Goal Club KB Kumuda Community Hall da amadi Uyumpok UFO North Headquarter number 5 ta hangliba relief camp singni masida Jana Helping Group na awa ana taraba miyam gi mateng pangbagi thabak chathariba asida sogat pinanaba su hairi amadi makha tana su miyam gi mateng pangkhigani hairi Manipur da thoning da thodok thoklingai cherak asida Kanagumba Karana Palace Compound Laiba Advanced Hospital की मतंग दा अरान बोफम संदुरपना तो अनिंग ब थोक थोक याबगी फिवम द लेरे हॉस्पिटल असि मिटै सिंगना सेन खाइना दुना मियाम गे सेवा तोरपनी मरम असिना हॉस्पिटल असिदा अमांग अतागी थौदोक थोन बिगनु हाइना
hospital asigi medical superintendent Nepram Purimana phongdokre ngasi Manipur Press Club ta advanced hospital management team na sinduna pangthokiba pawgi famda mahak na makhata na hai hospital sariba lam asi lengkhothang gangtegi lamni adubu masi chahi kuntra hospital oina siznanaba list out tawraga maitei singna lawruba matong hospital asi maitei doctor singna punna kusamnaraga lupa crore mangarom thadaraga sengba sagat pani aduna kanagumba kharana hospital mapu asigi matangda lana sandokpa asi tawbiganu lam mapu asi kanagumba amagi ojarabasu sengba sagatliba property sing asidi maitei singna wana honaduna senggat pani ngasi phauba miyamgi seba tawduna lakliba hospital asina makhata nasu miyamgi hotna khigani thoaningdaba thodok thoroktanaba hotna minasi haiki kanuk irang asigi marakta hospital asigi maramda aki tujumba kokadaba tokha kya sandok pase tobiganu amasung ingna tapna tangdu ledana baza miyamgi seba tawda mateng pangbiu haina lebak kazagi kung pwede magda provision. Manipur da hujik thokli beirang asi mapalamdagi changsilakpa amadi hana lairamba chin koki singna manaraga Manipur gi integrity thugaina honabani maram asina Manipur gi integrity da singnarakpa asigi mayok to all Manipur Muslim Organizations Coordinating Committee amukoki President SM Zalana phondokre hatada leiba amukoki office ta pangthok kiba pawgi phom amada mahakna makha tarduna hai Manipur thokli bakangloki irang asi ngasi ga thana tha ama makhai helaba fawa state amadi center na laksinba ngamdaba haibasi center gi ason bani karigumba thokli irang asi laksinba ngamdaba targadi Manipur leiba maitai pangal singnasu Manipur gi integrity ngakpo da saru yarkani lamdam asida leiba maitai pangal sing amadi purup singna tongan mafam kayada wakat mafam amadi santi hanjilakna naba paujel kaya piduna lakpani adubu lakliba tangkuma thoida maitai pangal singna apunba gi oiba kholau ama lauduna khongjang changchilagani loinana handak lakliba Idul Azha numit asida laigi thorom natana harau kumai khudingmak lepkani haina phongdokhibaga loinana handaki irang asida laikhidraba singi mafamda ikai khumnabasu utkhi Manipur da santi puroknanaba amadi umkhatnariba irang asigi solution puroknanaba Manipuri in Kolkata na sinduna West Bengal Kolkata gi Mukundapur Pul Bank staircase near bus stand depot ta mafam duda leiba Manipuri singna wakat mafam famkhre wakat mafam aduda saruk yakiba MIK gi general secretary Hemant Thoksom na phongdorokpada Manipur da hojik thokliba irang amadi oirakle film asigi matangda miyamda kanghanba amadi masigi resolution ama puroknanaba malem pumbadagi mateng niba haibasi yamnamak maru oire aikoina Manipur gi hojik oiba situation asi national emergency ni khali masi matam chana laksil hodrabadi yamna tamthiba humanitarian catastrophe ama tholok bayai haina phongdorli kuki singna lengak tam makhoi gi demand tanbagi mahutta meitai misamda onsilaga nomai kaptuna hatpagi thong chatharakliba asi kari maramgino haina ima ivel singna hanglakli ngasi nagampal kangjabi lek maira faibi apunbana kangjabi lek ta chathakiba wakat pamda saru yakiba khongjingloi moirang them sunita na hai Manipur da tongan ba phurup kya lairi makhoina demand tanma matamda meitai do onsinduna mihan pun chathade adubu kuki singna makhogi demand lengak da tanbagi mohta maitai da atamnana mihat mipun chatharakpa asi kari aronba agenda laibano landam asida mihat mipun kaya chatharakpada Manipur amadi center lengak na tuminna lechinba asi laibakti bani kuki ni haiba kharana chatharakliba thong asina landam asige miyam da awab piba asi tawbigano Manipur gi ngamkhai kadnanaba hotnabada landam asigi naha kayana thawai thaduna hotnaraga mama oibisingna tuminna laiba ngamdre phibam asida lengakna tuminna laisin bigano athu matamda Manipur da hanagumna ingtappa pubirau haiki now sing that demand to say comment that over them never raza samsama kaman balsing jahat ka mo demand ta phangga ta banate ba aduna makoi jo bab tamni narakanda state government plus central government phajana jungsin narakanda
wari saminarkanda shanti puraknaba ngasigi akoina dharna sinjaraga phamjabani bakoina tawriba action do yaningde haiba utpani ba Haukhame ahumdagi khanghodana thokliba kangluki irang asina maram oiraga mioi kyagi punsida tangdu leitadana leiriba amadi irang asina maram oiraga asopan asi ana yorokliba kaya asibu ishori mafamda thauniduna ngakpi senbinana bagi damak ngasi kwakaithel konjeng lekai leiba ibodo khwai lakpada lamdam adugi miyamna hailei katuna thauni kre ishorda thauni jabagi thoram aduda saruk yaduna Wasanjitna hai hojek thokliba irang asiga mari leinana ibodo ibendo gi mafamda lamdam asida leiriba praja miyamgi tekta kaidaba irang thokliba mafam kayada lanthengnanaba chatliba ireicha kayabu thauna pibiduna thauna faba aso apan yaudnaba amadi ireiba ki damak thawaina pontha pikraba athoba singi thawaina lairamlenda ingna sikna lairunanaba gi damak ngasigi Thauni thoram asi laikai miyam ga punna pangthokpani haiki ngasi Manipur Youth Front of Assam NYFA gi general headquarter gi oiba mifum ama Poilapul da leiba Maifa Study Center da pangthokre mifum aduda Maifa gi president Thangjam Brojenna mifum mapu oiduna pangthokhiba mifum aduda warep kayamarum lokre ahanba warep lakliba jungi kumathoi Yumsa Kaishan Mitki Nungtil Pung Amada South Barak Rural Development Agency ki Committee Hall da Assam da Lediba Civil Society Organization Singi Oiba Apunwa Mifam Ama Pangthok Tuna Hojek Manipur da Thokli Bakalop ki Irang Asiga Mari Leinana Assam da Kundariba Manipuri Aikhoigi Thodam Haibagi Matang da Kananenaba Anisu Warep da Hojek Manipur Thokli Bakalop ki Irang Asiga Mari Leinana Assam da Kundariba Maitei Amasung Maitei Pangal Ichin Inau Singna Harau Kumai Amata Taubigano Haina Miam da Apil Tauba Ngasigi Mifamga Mari Lainana Maifagi President Thangjam Brojenna Lakliba Jun Kurmathoida Pangthokadoriba Mifam Asida Assam da Leiriba CSO Singna Lakpiduna Apun Bagi Lingjel Uthokpagi Matam Yaure Miam Mifam Asida Saruk Yabiu Haina Apil Tawratli Ngarang All Assam Manipuri Students Union Lakhipur District Committee na Sinduna Pulertal Multipurpose Hall da Pangthokhiba Seba Amadi AISEC na Loba Exam da Class 10 Amadi 12 da Mark Wang na Famduna Mai Palak Laba Mahiru Chani Rom da Amsu LDC gi Mai Gai Dagi Asam Khodol Pot Piduna Ikai Kumnabaga Amadi Puning Thogat Pagi Thoram Pangthokre Thoram Asibo Amsu LDC gi President Motum Thoibana Mifam Mapu Oiduna Haudoki Loinana Asapali English Higher Secondary School ki Principal PH Ruth Joan Singha Sunrise English High School ki Headmaster Salim Nongzai Amadi Amzu CC ki Vice President Seram Paritona Dais the Pamki Kaching District ki Hyanglam SC ki Manung Chana Laiba Sakmaijin Tongkhungdagi Arong Kunok Fawbagi Kilometer Kulom Sang Balambi Asing Asi Fawbada Sem Loisindana Laiba Amadi Arong Kunok Kaithel Amasung Phabak Saw Pawai bi Kaithel Anigi Paunapam Oiba Manipur River gi Matakta Sariba Maike Asom gi Miam gi Khwaidagi Maru Oiba Litan Thong Asigi Phibam Aduki Matik Phattabana Maram Oiraga Hojek Manipur da Thoklib Irang Asida Miam Mipaiba Poknari Haina Social Worker ke Manihana Phongdok Rakli Wapam Singasi Lamdam Adomgi Laikai gi Miyosing Amadi Paumising ga Punna Chatminaduna Lambi Thongi Phibam Yangmin Narurwa The social worker Manihana Phongdokpani Mahakna Makhatana Lamgi Matang da Paladuna Phongdokpada Lambi Asi PMGSY Phase 2 Package number 896 ki Makhada Hokiba Sahi Lisingani Kunitoigi March Thada Lochin Gadaba Lambi Amani Adubu Hozik Fawbat Lambi Asi Double Paka Lobo Loidri Lambi Asigi Mafam Kharda Black Topping Tawi Hai Adubu Kadai Waida Tauribano Hai Badusu Kangde Quality Maintenance Amata Taude Lambi Asi Lochin Binanaba Hairubada Subcontractor na Ising Saure Nung Loba Yade Nung Piu Singdagi Lebak Loba Yade Aikoi Thabak Suba Ngamloi Haina Public da Harakpa Asi Maram Sabra Section Officer Amadi Executive Engineer Anina Thabaki Thabakti Lochindana Yam Laba Senpam Kaya Loktokiba Asi Kadaida Chinnakibano Haibadu Marile Nabasingna Tigat Piu Haina Appeal Su Torotli Maram Maniharna Makhatana
thonggi matangda palladuna phongdorpada litan thong asi 1972 matam adugi lengakna sabiramani hojik thong asigi phium adugi matik phatre litan thong asi miyamna khwaidagi lathok lansin tauba thong amasu oiri thong asigi nakal animakta kaithel amamam lei post office su amamam lei masidu sunatana Maiki asomgi maming leiraba lanai amadi lengaki school sing amadi maitegi laisang sing sulai maram asina mafam asida Valley Bridge ama leitaba asi landam asigi miyamgi yamna laibak tibani mafam asida Valley Bridge ama sabina naba lengakta haijaba sulai kre adabu ngasi phawba thabakta ontok pibagdi laitri athuwa matamda mafam asida matamga chunaba thong ama sabina ba lengaki pokning singchilakli Ngarang jun trampan ge nuktin pung ani tawa matamda nambol SC amadi konthojam SC Club Organization mainapai bi lup chamaga ahumgi apun mafam ama Development and Protection United Voluntary Organization nambol na sinduna tawrem khaba kuman President DPU BO Konsam Suleshor BP DPU BO amasung Kumuksam Bimolsan President Young Guidance Club Pojing Makha na mayai tambal lauduna United Protection Committee nambol kauba committee ama same le haina United Protection Committee gi ku convener Irengbam Dinesh Maitaina phongdokre wafam singasi nambol bazar committee hall da pangthokhiyo pawgi pham amada phongdokhibani committee asi ku convener Dinesh na makata na haikibda miyo yangkhay marina saba executive committee ama semle thokchom lamjingba secretary UPU BO na convener oina khallel oina sub committee ama su semle committee asigi pandamdi Manipur kaibiyaroi makhal amatagi separate administration union territory amadi territorial autonomy na singba pibayaroi narco terrorist sing Manipur dagi takthokadabani mitop changchilak tuna demographic imbalance Thoktuna Manipur gi Yelhomi Singda Chaitheng Piribasi Koknanaba NRC Taugadabani Committee Asina Logadaba Thaudangdi Nambol Maikei gi Laikai da volunteer sing mobilize Tauduna Maitei Amadi Yelhomi Kanglup Singi Khungang Laikai sing Ngakpa Amadi Manipur Kaidananaba Hotnabada Achoba Thaudang Yabani Miyamna Pibirakba Sel gi Tengbang Amadi Polam Sing Tengbang Sing Kudong Sadaba Mafam Singda Tengbang Jagani Maitei amadi tongan ba homin kaminrakba Yelhomi Kanglup Sing punsinanaba hotnabada thaudang yazagani haina phongdoraki Dinesna makhata na hai luraba tanja asida Manipur da laiba political party sing amadi MLA sing na magi party gi amadi masagi khudong saba launanaba hotnaba manba mawongda tawriba asi Tokpi duna apun ba prep lobiro Manipur gi seso sing amato oina punsinna thabak taminarsi haiki Kamelok ta hokiwa jun gi tang tarahum do thoki ba apun bagi saktam da singnarak ba yengna ba sing mayuk nanaba hotna ba thawaina pontha pi kraba thoba ani Laisram Narendra Elias Nanau Kurai Kongpal ningthawum lekai amadi RK Prasanta Elias Roshangi lana thorom lakli ba jun gi tang kunmari thangjin numiki ayupung mapal tabada lagi thorom loiraga nungtilpung 32 makai tabada makoi anigi lana thorom punna pangthok sargani maramasina iraipak iramdam asida lairiba khudingmakna thawai ani asigi lana thorom asida soidara saru yabiran naba paujen jari haina kunyak lup kurai kongpal thorang lup Imphal Eastna thadrok pastiol amana hari Tamil Nadu ki Kudalur district ta bus ani thangjinabada mioi manga sire marifuna asopan nangkre bus ani adu yamna kana thengai na kibana maram oiraga gari animaki mamang tangba saruk sing pungtoi toi kre hari Kudalur police station gi officer R Rajaramna hai kibada gari amagi tire pokarakpadagi driver na control tawwa ngamhaudabadagi atopa maikai dagi thorukpa gari aduda thomjinakibani driver ani mak sire gari amana Tiruvannamalai tamna aduga atopa amana Panruti dagi lakpani soklaba passenger sing adu district adugi government hospital da pokatuna laikanari kahana soklaba singna Puducherry laiba Jawaharlal Nehru Institute of Postgraduate Medical Research da puduna laikanari Tamil Nadu Chief Minister M. K. Stalin na haikibda laikidrba singi oina lupa lak ani sathina soklaba singina lupa lising yangkai amasung atay asokpa singna lupa lising kunmanga piragani Aroibada Moroyo Pok Amuhanna Suda Laiba Kuki Militant Singna Chatrak Libatom Kuding Mak
खुदक लेप्तबदी तुंग थोलक्प खुदिंग सु मिलिटेंट सिंगना थेंगनजबा ताबनी हाइना चीफ मिनिस्टर एन बिरेन फोंदोक्रे नागा की युमनी खंगना खंगना कुकी सिंगना मई थारंबा तराइना लौदे तुमिन्ना खक लेरोय लेमना अमत थारोय हाइना लियांगमई नागा काउंसिल ईस्टर्न जोन की माइकेदगी अकन वाकफम थमलकली मणिपुर शांति पुरकनबा कोलकाता लेबा मणिपुरी सिंगना वखन फमफमख्रे लोइनाना तमिलनाडु की कुडालोर डिस्ट्रिक्ट बस अनि थमजिनबदा मियोय मंगा सिरे ngasigidamaktadi paudam pijab mata silosinjare mijang tabir pai punako amuka hana khurumjari